ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯆꯥ ꯄꯣꯛꯆꯗꯕ ꯊꯧꯕ ꯑꯃꯗꯤ ꯊꯥꯔꯤꯛ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯤꯛꯂꯝꯃꯤ꯫ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯕ ꯆꯥꯊꯣꯛꯄ ꯁꯦꯠꯇꯣꯛꯄ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯟꯗꯣꯏ ꯆꯥꯕꯗꯁꯨ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯄꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯧꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯤꯛꯄꯨꯗꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯂꯤꯛꯆꯔꯕꯁꯨ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯅꯣꯡꯃ ꯆꯥꯛꯈꯨꯝꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯪꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯕ ꯍꯜꯂꯛꯄꯗ ꯊꯥꯔꯤꯛꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯊꯧꯕꯅ "ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ?" ꯊꯥꯔꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯅꯨꯄꯥ, ꯆꯍꯤ 11 ꯍꯦꯜꯂꯛꯂꯕꯅꯤ ꯏꯕꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯦ, ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯉꯝꯗꯕꯁꯦ꯫ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯊꯧꯕꯅ "ꯅꯨꯄꯤ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ, ꯈꯨꯔꯨꯝꯕ ꯌꯥꯕ ꯏꯁꯣꯔ ꯀꯌꯥ ꯑꯃꯁꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅꯅꯦ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯌꯥꯝꯅ ꯂꯤꯛꯆꯔꯕꯁꯨ ꯃꯍꯥꯛ ꯃꯆꯥ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯄꯗ ꯄꯥꯝꯃꯨꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯧꯕꯗꯨ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯂꯧ ꯄꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯃ ꯑꯔꯨꯝꯕ ꯄꯣꯠ ꯈꯔ ꯄꯨꯗꯨꯅ ꯋꯥꯅ ꯆꯠꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ "ꯑꯕꯣꯛ, ꯍꯣ ꯑꯕꯣꯛ!" ꯑꯍꯜ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯑꯕꯣꯛꯄꯨ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯅꯣ? ꯑꯕꯣꯛꯀꯤ ꯄꯣꯠꯇꯨꯁꯨ ꯌꯥꯝꯅ ꯂꯨꯝꯕ ꯃꯥꯜꯂꯤ꯫ ꯑꯕꯣꯛ, ꯅꯁꯨ ꯊꯤꯟꯖꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯑꯕꯣꯛꯀꯤ ꯄꯣꯠꯁꯦ ꯏꯁꯨꯅ ꯄꯨꯕꯤꯒꯦ ꯍꯥꯏꯕ?" "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯗꯨꯒꯤ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯂꯝꯃꯤ꯫ "ꯑꯕꯣꯛ, ꯑꯕꯣꯛꯀꯤ ꯈꯥꯎꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦꯗ꯫ ꯑꯗꯨꯛ ꯂꯨꯝꯕꯁꯤꯕꯨ ꯑꯕꯣꯛꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯤꯕꯅꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ "ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ?" "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯑꯩꯍꯥꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯅꯤꯖꯔꯤꯕ ꯃꯗꯨꯕꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯊꯧꯕ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯇꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯕꯥꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯖꯗꯦ꯫ ꯃꯁꯤꯃꯠꯇ ꯀꯣꯛꯍꯟꯕꯤꯗꯨꯅ ꯏꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯊꯧꯕꯅ ꯄꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕ ꯈꯥꯎ ꯑꯗꯨ ꯂꯧꯗꯨꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯐꯖꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯍꯩꯅꯧ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯤꯖꯗꯨꯅ ꯅꯈꯣꯏꯅ ꯅꯤꯡꯂꯤꯕ ꯑꯗꯨ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯧꯕꯗꯨ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯤꯛ ꯑꯗꯨ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯅ "ꯅꯨꯄꯤ, ꯑꯩ ꯂꯥꯛꯏꯅꯦꯍꯦ, ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯁꯤꯗ." "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯂꯧ ꯄꯦꯡꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄꯤꯈꯤꯕꯗꯨꯕꯨ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ?" ꯊꯧꯕ ꯍꯔꯥꯎꯅ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗꯒꯤ ꯍꯩꯅꯧ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯧꯕꯗꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯍꯜꯂꯛꯇꯨꯅ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯤꯕ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ "ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯏꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ, ꯅꯪꯁꯨ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ." ꯊꯧꯕ ꯍꯔꯥꯎꯅ "ꯀꯔꯤ? ꯑꯩꯕꯨ ꯃꯄꯥ ꯑꯣꯏꯗꯧꯔꯦ ꯍꯥꯏꯕ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯌꯥꯝꯅ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯆꯥꯗꯅ ꯈꯥꯡꯂꯝꯃꯤ꯫ ꯊꯧꯕ "ꯍꯩ ꯅꯨꯄꯤ,
ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯅ ꯉꯁꯤꯗꯤꯅꯦ ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯔꯛꯂꯤꯕꯅꯤꯅꯦꯍꯦ꯫ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯉꯥꯒ ꯑꯃꯨꯛ ꯂꯩꯕꯤꯔꯛꯏꯁꯤꯕꯣ? ꯄꯩꯁꯥ ꯂꯣꯏꯁꯤꯟꯅꯕ? ꯑꯁ, ꯑꯔꯩꯕ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯆꯥꯔꯒ ꯌꯥꯕꯁꯤꯗ꯫ ꯀꯔꯤꯅꯣꯗ ꯅꯨꯄꯤ, ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯔꯥ ꯑꯃꯠꯇꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ? ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯅꯦ꯫ ꯊꯥꯔꯤꯛ ꯁꯥꯎꯅ, ꯄꯣꯛꯇꯦ ꯄꯣꯛꯇꯦ, ꯑꯩ ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯔꯤꯕꯁꯤꯗꯒꯤꯅꯦ ꯑꯍꯦꯟꯕ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁꯨꯛ ꯂꯤꯛꯄꯁꯤꯕꯨ ꯀꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥ ꯑꯗꯨ ꯁꯦꯝꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯧ ꯊꯕꯥꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯇꯝꯂꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯔꯤꯛꯄ ꯅꯨꯄꯤꯁꯦ ꯈꯪꯉꯤꯗꯅ, ꯍꯧꯖꯤꯛ ꯋꯥꯏꯗꯅꯦ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯗꯨꯅ ꯉꯥ ꯑꯃ ꯂꯩꯔꯛꯄꯒꯤ ꯂꯥꯟꯅꯤꯀꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ, ꯍꯩꯃꯥ, ꯏꯆꯦ ꯊꯕꯥ, ꯅꯪꯗꯤ ꯂꯤꯂꯥ ꯌꯥꯝꯅ ꯌꯦꯡꯉꯤꯕꯣꯏꯔꯦ? ꯑꯗꯣ ꯏꯆꯦ ꯊꯕꯥ, ꯊꯥꯔꯤꯛꯁꯦ ꯃꯤꯔꯣꯜꯂꯦꯁꯨ ꯍꯥꯏ, ꯂꯤꯛꯄꯅ ꯂꯤꯛꯄꯅ ꯀꯔꯤꯃꯇꯁꯨ ꯆꯥꯗꯦ ꯍꯥꯏꯅꯦ, ꯆꯥꯗꯅ ꯑꯗꯨꯝ ꯈꯥꯡꯂꯒ ꯂꯩ ꯍꯥꯏꯕ꯫ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯕꯦꯝꯃ, ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯅꯣꯡꯃꯗꯅꯦ ꯊꯥꯎ ꯆꯧ ꯂꯥꯎꯅ ꯉꯧꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯨꯞꯄ ꯑꯃꯅꯦ ꯍꯪꯒꯥꯝ, ꯀꯥꯂꯦꯟ ꯆꯨꯞꯄ ꯑꯃꯅ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯕꯗ ꯇꯜꯂꯦꯗ꯫ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯁꯤꯗꯤ ꯐꯕꯅꯤꯀꯣ, ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯂꯤꯛꯃꯟꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯍꯣ ꯐꯩꯌꯦ ꯐꯩꯌꯦ, ꯑꯁꯤꯕꯨꯗꯤꯅꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯈꯔ ꯆꯥꯎ ꯍꯥꯏꯗꯨꯅꯅꯦ ꯀꯧꯗꯨꯅ ꯄꯤꯔꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯗꯧꯔꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯁꯧꯖꯤꯟꯅꯗꯨꯅ ꯍꯤꯞꯂꯤꯕ ꯊꯥꯔꯤꯛꯇꯣ ꯏꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗ ꯂꯩꯕ ꯉꯝꯂꯝꯗꯦ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯆꯥꯛꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯂꯥꯝꯕꯅ ꯑꯩꯕꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯨꯏꯔꯦꯗ ꯑꯩꯁꯦ, ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯦꯛ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗꯒꯤꯅꯤ ꯑꯩꯅ ꯉꯥ ꯑꯃꯨꯛꯇ ꯊꯣꯡꯗꯨꯅ ꯆꯥꯅꯤꯡꯂꯤꯕꯁꯦ, ꯄꯥꯝꯃꯨꯕ ꯍꯦꯟꯃꯟꯗꯅ ꯑꯃꯨꯛꯇꯁꯨ ꯆꯥꯗꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯒꯗꯧꯔꯦꯗꯅ, ꯉꯥꯏꯍꯥꯛ ꯁꯥꯎꯖꯔꯕꯁꯨ꯫ ꯑꯗꯣ ꯉꯥ ꯂꯩꯊꯣꯛꯈꯤꯕ ꯄꯩꯁꯥꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛꯁꯤ ꯆꯥꯔꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯅꯨꯄꯥ, ꯅꯪ ꯍꯥꯏꯗꯨꯕꯣ? ꯆꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯝꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯆꯔꯥ ꯍꯦꯟꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯊꯧꯕꯅ ꯊꯤꯗꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯉꯥ ꯊꯣꯡꯕ ꯑꯗꯨꯁꯨ ꯊꯧꯕꯒꯤ ꯈꯖꯤꯛꯇꯃꯛ ꯈꯥꯛꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯇꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯆꯥꯈꯤꯗꯕ ꯊꯛꯈꯤꯗꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯆꯀ꯭ꯔꯤꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯑꯇꯥꯡ, ꯏꯃꯥꯒꯤ ꯏꯕꯨꯡ ꯑꯇꯥꯡ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯃꯥ? ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ, ꯅꯪ ꯄꯥꯕꯅꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄꯒ ꯆꯥꯅꯅꯕ ꯇꯧꯔꯗꯣꯏꯅꯤ꯫ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯪꯒꯥꯝ ꯊꯣꯡꯉꯤꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ, ꯑꯩꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯅꯨꯁꯦ ꯑꯃ ꯍꯥꯜꯂꯨꯔꯒꯦ ꯏꯃꯥ꯫ ꯑꯇꯥꯡ, ꯇꯧꯅꯨꯀꯣ, ꯅꯪꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯍꯥꯎꯕ ꯆꯥꯕꯗ ꯈꯜꯂꯒ ꯂꯩꯕꯁꯤꯕꯣ? ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯥꯔꯤꯕ? ꯅꯍꯥꯟꯁꯨ ꯉꯥ ꯊꯣꯡꯉꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯄꯥꯅ ꯌꯦꯟ ꯂꯣꯏꯕ, ꯉꯥꯅꯨ ꯂꯣꯏꯕ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯂꯣꯏꯅ ꯆꯥꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯆꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯤꯛꯂꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯆꯥ ꯐꯥꯎꯕ ꯃꯦꯈꯥꯏ ꯃꯦꯈꯥꯏꯗꯨꯅ ꯍꯦꯛꯇ ꯆꯥꯅꯅꯕ ꯍꯥꯠꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯇꯥꯡ ꯃꯃꯥꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯤꯗ, ꯏꯃꯥ, ꯑꯩ ꯑꯃ ꯍꯥꯠꯂꯦꯀꯣ꯫ ꯍꯦ ꯑꯇꯥꯡ, ꯅꯪꯕꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯇꯥꯡꯒꯤ ꯃꯄꯥꯅ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯗꯨ ꯍꯥꯠꯇꯨꯅ ꯑꯇꯥꯡꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯌꯥꯗꯕ ꯅꯨꯃꯤꯠꯇꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯇꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫
ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯒꯤ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯇ ꯆꯥꯕ ꯄꯥꯝꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯈꯔ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯉꯥꯜ ꯀꯧꯕ ꯃꯕꯨꯛ ꯈꯔ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯉꯥꯜꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯆꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯈꯖꯤꯛꯇꯪ ꯆꯥꯊꯣꯛꯄ ꯌꯥꯕ ꯃꯤ ꯑꯃ ꯎꯕꯗ ꯃꯥꯅ ꯍꯦꯟꯖꯤꯟꯗꯨꯅ ꯊꯦꯝꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯍꯧꯗꯨꯅ ꯌꯨ ꯊꯛꯄ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯆꯤꯡꯕ ꯇꯝꯕꯤꯗꯨꯅ ꯃꯤ ꯃꯥꯡꯅꯕ ꯇꯁꯤꯜꯂꯝꯃꯤ꯫ ꯃꯉꯥꯜꯅ, "ꯏꯇꯥꯎꯁꯥ, ꯅꯈꯣꯏꯕꯨ ꯑꯍꯥꯎꯕ ꯏꯟꯖꯥꯡꯒꯗꯨ ꯆꯥꯅꯤꯡꯗꯕ꯭ꯔꯅꯦ?" "ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯑꯍꯥꯎꯕ ꯏꯟꯖꯥꯡꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯁꯤꯕꯨ? ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯅ ꯂꯩꯔꯕꯅꯤꯅ ꯌꯨꯝꯗ ꯐꯥꯎꯕ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯁꯦ ꯁꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ ꯄꯥꯝꯕ ꯑꯇꯥꯡꯗꯣ ꯈꯪꯉꯤꯗꯅ, ꯃꯥꯒ ꯇꯤꯟꯅꯁꯜꯂꯒ ꯊꯦꯝꯗꯨꯅ ꯃꯥꯕꯨ ꯄꯨꯊꯣꯛꯍꯜꯂꯒ ꯆꯥꯊꯣꯛꯄ ꯌꯥꯕꯈꯩꯗꯣ ꯆꯥꯊꯣꯛꯂꯁꯤ ꯏꯇꯥꯎꯁꯥ." ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ, ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯇꯥꯡꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯣ ꯏꯇꯥꯎ ꯑꯇꯥꯡ, ꯏꯇꯥꯎ ꯑꯇꯥꯡ, ꯏꯇꯥꯎ ꯑꯇꯥꯡꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯑꯍꯥꯎ, ꯂꯩꯌꯦ, ꯀꯅꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯇꯥꯎ ꯑꯇꯥꯡ, ꯏꯇꯥꯎꯕꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩꯈꯣꯏꯒ ꯈꯔ ꯄꯨꯟꯁꯤ, ꯊꯣꯛꯂꯛꯎꯗꯅ ꯏꯇꯥꯎ." ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ, "ꯑꯗꯨꯅꯦ, ꯊꯣꯔꯛꯑꯣ ꯏꯇꯥꯎ." "ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎ ꯃꯌꯥꯝ, ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯊꯣꯛꯂꯛꯑꯒꯦ꯫ ꯑꯩꯁꯨ ꯏꯊꯟꯇ ꯃꯔꯨꯞ ꯑꯃꯠꯇ ꯄꯨꯟꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯇꯥꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯨꯅꯤꯡꯗꯕ, ꯃꯕꯨꯛ ꯐꯠꯇꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇꯤ ꯃꯆꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯄꯨꯜꯍꯟꯅꯤꯡꯂꯝꯗꯦ, ꯄꯨꯟꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯇꯥꯡꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯉꯥꯜꯅ, "ꯑꯇꯥꯡ, ꯂꯥꯛꯑꯣꯗꯅ, ꯍꯧꯒꯠꯂꯣ, ꯅꯈꯣꯏꯗ ꯆꯥꯛ ꯈꯔ ꯆꯥꯔꯨꯔꯁꯤ, ꯉꯁꯥꯏꯗꯒꯤ ꯐꯝꯕꯗ ꯋꯥꯔꯤ." "ꯍꯣꯏ, ꯌꯥꯏꯌꯦ ꯏꯇꯥꯎ ꯃꯌꯥꯝ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ." "ꯑꯗꯣ ꯑꯇꯥꯡ, ꯅꯣꯏꯒꯤ ꯄꯥꯕꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯁꯤꯡꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯣ?" "ꯏꯇꯥꯎ, ꯂꯩꯕꯨꯗꯤ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯅꯤꯗꯪ ꯉꯥꯏꯔꯝꯕꯅꯤ." "ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯇꯥꯡ, ꯉꯁꯤꯗꯤ ꯅꯣꯏ ꯄꯥꯕꯒꯤ ꯉꯥꯅꯨꯗꯣ ꯑꯃ ꯆꯥꯔꯁꯤꯗꯅ꯫ ꯏꯇꯥꯎꯗꯤ ꯄꯩꯁా ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯆꯥꯅꯤꯡꯕꯇ ꯆꯥꯏ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯦ, ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯦ." ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ, "ꯃꯥꯅꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ." ꯃꯇꯥꯎꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯇꯥꯡꯅ, "ꯍꯣꯏ, ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯇꯥꯡꯒꯤꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯄꯥ ꯊꯧꯕ ꯑꯃꯗꯤ ꯃꯃꯥ ꯊꯥꯔꯤꯛ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ, "ꯏꯕꯨꯡꯉꯣ ꯃꯌꯥꯝ, ꯀꯔꯤ ꯂꯩꯔꯦ? ꯀꯩꯗꯧꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯅꯣꯅꯦ ꯅꯣꯏꯕꯣ?" "ꯀꯔꯤꯅꯣꯅꯦꯍꯦ ꯃꯃꯥ ꯅꯪꯕꯣ? ꯅꯆꯥꯒꯤ ꯃꯃꯥꯟꯅꯕꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ." ꯃꯉꯥꯜꯅ, "ꯏꯇꯥꯎ ꯑꯇꯥꯡ, ꯅꯣꯏ ꯅꯃꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯍꯦ." "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯅꯤ. ꯄꯥꯕꯅ ꯂꯣꯏꯕ ꯉꯥꯅꯨꯁꯦ ꯑꯃ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯏꯃꯥ." "ꯀꯔꯤ? ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕ? ꯌꯥꯔꯣꯏ, ꯅꯌꯨꯝꯗ ꯆꯥꯔꯨꯆꯣꯀꯣ. ꯑꯩꯈꯣꯏꯗ ꯃꯌꯥꯝꯗꯤ ꯆꯥꯅꯅꯕ ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯁ, ꯌꯥꯔꯤꯕ ꯏꯃꯥ, ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ." "ꯌꯥꯕ ꯅꯠꯇꯦ, ꯅꯣꯏ ꯃꯌꯥꯝ ꯆꯥꯅꯅꯕ ꯆꯦꯡꯕꯨ ꯀꯗꯥꯏꯗꯒꯤ, ꯈꯖꯤꯛꯇꯅ ꯌꯥꯒꯗꯧꯔꯤꯕ ꯅꯠꯇꯦ. ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯂꯧꯗꯕꯤꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯉꯥꯅꯨ ꯑꯃ ꯊꯣꯡꯗꯨꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯈꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯥꯕꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯊꯥꯔꯤꯛꯇꯨ ꯃꯈꯣꯏꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯈꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯨꯔꯣꯏꯕ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯧꯕꯅ, "ꯃꯃꯥ, ꯌꯥꯔꯦꯅꯦ ꯅꯪꯕꯨ, ꯀꯞꯂꯅꯨꯅꯦ. ꯏꯆꯥ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯑꯇꯥꯡꯕꯨ ꯊꯦꯝꯗꯨꯅ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯇꯥꯡꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯇꯥꯡꯈꯣꯏꯒꯤ ꯂꯧ ꯃꯌꯥꯝꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯀꯥꯔꯛꯄ ꯐꯧꯁꯤꯡ ꯑꯗꯨ ꯑꯇꯥꯡꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯇꯥꯏꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯥꯡꯕꯨ ꯌꯨ ꯊꯛꯄ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯆꯤꯡꯕꯁꯨ ꯇꯝꯕꯤꯔꯝꯃꯤ꯫
ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯣꯡꯃꯗ ꯀꯥꯔꯛꯄ ꯁꯦꯟꯗꯣꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯉꯟꯅ ꯆꯠꯇꯨꯅ ꯑꯇꯥꯡꯒꯤ ꯃꯄꯥ ꯊꯧꯕꯅ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯇꯥꯡꯅ ꯍꯥꯟꯅ ꯈꯣꯝꯗꯣꯛꯂꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯐꯥꯎꯕ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯇꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯕ ꯑꯍꯟꯕꯤ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯑꯇꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯌꯦꯟ ꯑꯅꯤ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯑꯍꯟꯕꯤ ꯂꯝꯕꯤꯗ ꯉꯥꯡꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯁꯤ ꯐꯥꯎꯕꯗꯅꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯉꯥꯏ ꯅꯨꯄꯥꯁꯨ ꯃꯉꯥꯏ ꯌꯨꯝꯒꯤ ꯃꯈꯥꯗ ꯑꯃꯠꯇꯁꯨ ꯂꯩꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦꯕ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯑꯇꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯌꯦꯟ ꯐꯖꯈ꯭ꯔꯕ ꯂꯥꯕ ꯑꯅꯤ ꯄꯥꯏꯗꯨꯅ ꯄꯨꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯍꯟꯕꯤꯅ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯄꯨꯔꯤꯕ ꯌꯦꯟ ꯂꯥꯕ ꯑꯁꯤꯕꯨ ꯑꯩꯅ ꯂꯣꯏꯖꯕ ꯌꯦꯟ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯃꯥꯟꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯒꯣꯟꯗ ꯆꯪꯗꯨꯅ ꯌꯦꯟ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯟ ꯃꯁꯤꯡ ꯑꯗꯨ 2 ꯋꯥꯠꯂꯝꯂꯦ꯫ ꯑꯍꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ "ꯑꯣ ꯍꯨꯔꯥꯟꯈ꯭ꯔꯦ! ꯑꯣ ꯍꯨꯔꯥꯟꯈ꯭ꯔꯦ! ꯑꯩꯒꯤ ꯌꯦꯟ ꯂꯥꯕ ꯐꯖꯈ꯭ꯔꯕ 2 ꯍꯨꯔꯥꯟꯈ꯭ꯔꯦ" ꯍꯥꯏꯕ꯫ ꯑꯍꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯇꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯟꯕꯤꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯣ ꯏꯅꯦ, ꯍꯣ ꯃꯥꯃꯥ, ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ? ꯑꯇꯥꯡ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯩ ꯃꯃꯥ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯅꯥꯅꯣꯅꯦꯍꯦ? ꯑꯗꯨꯛ ꯈꯣꯟꯗꯥ ꯍꯥꯎꯇꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯎꯅꯦꯍꯦ, ꯀꯅꯥꯅꯣ ꯌꯦꯡꯉꯨꯆꯣꯅꯦ." "ꯑꯣ ꯇꯥꯔꯦ꯫ ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯃ?" "ꯏꯅꯦ, ꯅꯆꯥꯅꯨꯄꯥ ꯑꯇꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯌꯨꯝꯗ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯟꯖꯥ ꯌꯦꯡꯂꯒꯅꯦ ꯑꯩꯒꯤ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟ ꯂꯥꯕ 2 ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯌꯦꯟ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯕ꯭ꯔꯥ?" ꯊꯥꯔꯤꯛ ꯁꯥꯎꯃꯟꯗꯨꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯑꯍꯟꯕꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯅꯪ ꯏꯆꯥꯅꯨꯄꯥ ꯑꯇꯥꯡꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯁꯤ ꯅꯃꯤꯠꯃꯛꯅ ꯎꯍꯧꯕ꯭ꯔꯥ?" "ꯏꯅꯦ, ꯏꯃꯤꯠꯃꯛꯅ ꯎꯔꯤꯕꯅꯤ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄꯗꯅꯤ." ꯏꯃꯨꯡꯗꯨꯗꯒꯤ ꯊꯧꯕ ꯊꯣꯛꯂꯛꯇꯨꯅ "ꯕꯦꯝꯃ, ꯅꯪꯒꯤ ꯌꯦꯟꯒꯤ ꯃꯃꯟꯗꯣ ꯃꯥꯃꯅ ꯄꯤꯔꯒꯦ. ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅꯤꯅ ꯉꯁꯤꯗꯤ ꯃꯥꯃꯁꯦ ꯃꯤꯃꯥꯡ ꯐꯝꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯑꯍꯟꯕꯤꯗ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯄꯤꯔꯝꯃꯤ꯫ "ꯃꯄꯥ, ꯑꯇꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯗꯤꯡꯗ ꯅꯤꯖꯗꯨꯅ ꯄꯣꯛꯈꯤꯕ ꯅꯆꯥꯗꯨꯅꯤꯀꯣ. ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯤꯕꯨ ꯂꯥꯏꯅ ꯄꯤꯕ ꯑꯉꯥꯡꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯀꯞꯂꯝꯃꯤ꯫ ꯂꯩꯀꯥꯏꯗ ꯑꯇꯥꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯌꯦꯟ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯐꯤ ꯁꯨꯕ, ꯏꯔꯨꯖꯕꯅꯆꯤꯡꯕ kaya ama ꯇꯧꯅꯔꯝꯃꯤ꯫ ꯊꯕꯥꯅ ꯂꯩꯀꯥꯏꯁꯤꯒꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡ ꯑꯇꯥꯡ ꯍꯥꯏꯗꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯗꯨꯒ ꯄꯨꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯌꯦꯟ ꯉꯥꯅꯨ kaya ama ꯍꯨꯔꯥꯟꯕꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯅꯦ ꯑꯇꯥꯡꯕꯨ ꯐꯨꯕ ꯂꯥꯛꯄ, ꯉꯥꯡꯕ ꯆꯩꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ "ꯏꯃꯥꯏꯄꯦꯝꯃ, ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯂꯣꯟꯅꯕꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ." ꯃꯧ ꯑꯃꯅ "ꯍꯣꯏꯅꯦ ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯅꯦ. ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯈꯠꯅꯕꯗ." ꯁꯣꯝꯗꯅ ꯑꯇꯥꯡꯒꯤ ꯃꯃꯥ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯥ ꯊꯧꯕ ꯑꯗꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯇꯥꯡꯗꯤ ꯌꯨꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯟꯖꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯊꯥꯔꯤꯛꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯤꯕ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯑꯁꯣꯟꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤꯗꯃꯛ ꯑꯇꯥꯡꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯣꯡꯃ ꯑꯇꯥꯡꯒꯤ ꯃꯄꯥ ꯊꯧꯕꯅ ꯑꯇꯥꯡꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯒ ꯊꯦꯡꯅꯔꯕꯗ ꯊꯧꯕꯅ "ꯑꯇꯥꯡ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯣꯜꯂꯕ ꯅꯃꯥ ꯅꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯔꯣ?" "ꯕꯥꯕꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ?" "ꯅꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯅꯥꯍꯧꯏ. ꯆꯠꯂꯣ, ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ. ꯃꯥꯕꯨ ꯅꯪꯒꯤ ꯏꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯇꯥꯡꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯇꯣꯝꯆꯧꯕꯨ ꯀꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯉꯥꯜꯅ "ꯑꯇꯥꯡ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧ ꯍꯣꯏꯗꯒꯤ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯜꯂꯨꯁꯦ ꯍꯥꯏꯅꯕꯅꯤ. ꯃꯗꯨ ꯌꯥꯎꯔꯝꯈꯣ." "ꯏꯇꯥꯎ ꯃꯉꯥꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ
ꯄꯥꯕꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯥꯡꯗꯨ ꯈꯣꯡꯖꯦꯜ ꯊꯨꯅ ꯈꯥꯝꯕ ꯅꯪꯍꯧꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜ ꯌꯧꯔꯗꯨꯅ ꯑꯇꯥꯡ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯇꯥꯡ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯗꯨꯗ "ꯈꯨꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯇ..." "ꯍꯥ, ꯀꯅꯥ ꯍꯪꯕ ꯂꯥꯛꯄꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣꯕꯣ?" "ꯈꯨꯔꯥ, ꯑꯩ ꯑꯃꯥꯏꯕ ꯇꯣꯝꯆꯧꯕꯨ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯌꯨꯝꯁꯤꯕꯨ..." ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ?" "ꯈꯨꯔꯥ, ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯔꯥꯕꯨ ꯉꯥꯛꯇ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯈꯨꯔꯥ ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ?" "ꯐꯔꯦ, ꯆꯠꯂꯁꯤ꯫ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦꯗꯅ." ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯑꯇꯥꯡ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯇꯥꯡꯒꯤ ꯃꯃꯥ ꯊꯥꯔꯤꯛꯄꯨ ꯂꯥꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯦꯝꯗꯨꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯇꯥꯡꯗꯨ ꯁꯣꯜꯂꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯊꯝꯂꯝꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯦ, ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯔꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯉꯥꯜ ꯑꯗꯨ ꯑꯇꯥꯡꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯇꯕ ꯑꯁꯤꯗ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯕꯨ ꯍꯧꯗꯨꯅ ꯑꯇꯥꯡꯕꯨ "ꯀꯧꯔꯨꯁꯦ, ꯀꯧꯔꯨꯕꯗ ꯌꯥꯗ꯭ꯔꯒꯅ ꯐꯨꯗꯨꯅ ꯊꯅꯝꯁꯦ" ꯍꯥꯏꯗꯨꯅ ꯑꯇꯥꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯗꯨ ꯃꯃꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯇꯥꯡ, ꯇꯥꯕ꯭ꯔꯣ ꯑꯇꯥꯡ?" "ꯇꯥꯔꯦ ꯏꯇꯥꯎ." ꯑꯇꯥꯡꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯃꯥꯒꯤ ꯅꯥꯔꯤꯕ ꯃꯃꯥꯗꯨ ꯍꯪꯕ ꯂꯥꯛꯄꯅꯤ ꯈꯜꯂꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ "ꯑꯇꯥꯡ, ꯅꯪ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯦꯡꯂ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒ." "ꯃꯔꯨꯞ ꯃꯌꯥꯝ, ꯑꯩ ꯏꯃꯥꯁꯦ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ, ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯥꯛꯇ꯭ꯔꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯄꯥꯎꯗꯪ ꯊꯣꯛꯎꯁꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯦ ꯑꯇꯥꯡ." ꯑꯇꯥꯡꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯁꯥꯎꯅ "ꯅꯪꯒꯤ ꯅꯃꯥ ꯁꯤꯒꯦꯔꯥ ꯅꯄꯥ ꯁꯤꯒꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯝꯂꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏ." ꯑꯇꯥꯡꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯌꯥꯝꯅ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ "ꯃꯉꯥꯜ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯁꯣꯜꯂꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯁꯤꯗꯁꯨ ꯑꯩꯕꯨ ꯅꯈꯣꯏꯒ ꯑꯗꯨꯝ ꯂꯩꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯈꯨꯠ ꯊꯥꯅꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯃꯎ ꯐꯕ ꯑꯇꯥꯡꯅ ꯃꯈꯣꯏꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨ "ꯑꯣꯏꯃꯥ, ꯁꯤꯔꯦ! ꯑꯩ ꯃꯤꯠꯁꯦ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯣꯏ ꯃꯝꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ! ꯑꯣꯏꯃꯥ, ꯑꯩ ꯆꯤꯟꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯉꯔꯥꯡ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯉꯥꯅꯨ ꯊꯣꯡꯕ ꯈꯔ ꯂꯩꯍꯧꯕꯗꯣ ꯆꯥꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯗ "ꯍꯦ, ꯅꯈꯣꯏꯕꯨ ꯉꯥꯏꯈꯣꯅꯦ! ꯅꯊꯤꯕꯣꯡ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯔꯤꯗꯨꯕꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯐꯨꯅꯕꯔꯣ? ꯏꯍꯦ, ꯑꯩꯁꯨ ꯌꯥꯎꯔꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ!" ꯑꯇꯥꯡ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ "ꯍꯦ ꯃꯤꯐꯠꯇ ꯃꯌꯥꯝ, ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯐꯠꯇ ꯑꯣꯏꯔꯝꯂꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯑꯇꯥꯡ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯃꯥꯁꯨ ꯑꯇꯥꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨ ꯎꯕꯗ ꯈꯔ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯇꯥꯡꯗꯨ ꯂꯧ ꯎꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯗꯨ ꯀꯥꯎꯅꯔꯛꯇꯨꯅ ꯑꯐꯕ ꯔꯣꯝꯗ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯣꯟꯅꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯃꯉꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯀꯣꯕꯤ ꯈꯔ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯨꯅ ꯊꯦꯡꯅꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯁꯣꯝꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯅꯥꯏꯇꯣꯝ ꯂꯩꯖꯔꯕꯁꯨ ꯊꯧꯅꯥ ꯐꯕꯤꯅꯤ, ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯇꯥꯡꯅꯁꯨ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅꯁꯨ ꯑꯇꯥꯡꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯇꯥꯡ ꯑꯃꯗꯤ ꯂꯦꯝꯕꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯥꯡ ꯑꯃꯗꯤ ꯂꯦꯝꯕꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯃꯥ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯥ ꯊꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯇꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯟꯗꯛꯇꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯐꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯉꯥꯜꯗꯨ ꯃꯤꯅ ꯐꯨꯔꯛꯄꯗꯒꯤ ꯊꯤꯅ ꯁꯣꯛꯂꯛꯄꯗꯒꯤ
ꯐꯔꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯨꯅꯤꯡꯗꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ, "ꯏꯇꯥꯎ ꯃꯉꯥꯜ, ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯗꯅ ꯑꯍꯥꯎꯕꯗ ꯆꯥꯕ ꯄꯥꯝꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯗꯨꯅ ꯑꯐꯕ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯤ, ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯑꯁꯦ, ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯛꯂꯤ꯫ ꯏꯇꯥꯎ ꯑꯇꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯃꯈꯥꯡꯗ ꯂꯩꯍꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯆꯨꯝꯃꯤ ꯏꯇꯥꯎ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎ ꯑꯇꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯅꯗꯨꯅ ꯑꯇꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡ ꯑꯃꯗꯤ ꯂꯦꯝꯕꯤ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯕ ꯉꯝꯗꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯂꯦꯝꯕꯤꯅ ꯎꯔꯝꯃꯤ꯫ "ꯇꯥꯇꯥꯡ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥ-ꯀꯅꯥꯅꯣ ꯈꯔ ꯂꯦꯞꯄꯤꯁꯤꯕꯨ?" ꯑꯇꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤꯗ ꯂꯥꯛꯂꯒ ꯆꯪꯂꯛꯇꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯆꯪꯕꯤꯔꯛꯑꯣ ꯏꯇꯥꯎ ꯃꯌꯥꯝ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯂꯦꯝꯕꯤ? ꯏꯇꯥꯎꯁꯤꯡ ꯂꯥꯛꯂꯤꯕꯁꯦ ꯆꯥ ꯂꯣꯜꯂꯛꯎ." "ꯍꯣꯏ, ꯑꯩ ꯂꯣꯟꯖꯔꯛꯀꯦ." ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯣꯏꯈꯤꯕ, ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯇꯥꯡꯅꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯇꯧꯗ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯑꯇꯥꯡ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯏꯇꯥꯎꯅ ꯌꯥꯔꯕꯗꯤ ꯀꯔꯤ ꯇꯧꯕ, ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ." ꯃꯗꯨꯗ ꯑꯇꯥꯡꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤꯗꯅꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯃꯤꯟꯅꯔꯁꯤ꯫ ꯂꯧ ꯎꯗꯕ ꯃꯇꯝꯗꯅ ꯂꯧ ꯑꯁꯤ ꯅꯠꯇꯕ, ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯑꯩꯈꯣই ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ." ꯂꯦꯝꯕꯤꯅ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯇꯥꯡꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯣꯏ ꯃꯁꯥꯅ ꯍꯦꯟꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯁꯨꯃꯤꯟꯅꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫